Kangpokpi district base tauba CSO singna laukiba punba warif amagi matung inna anauba chahina lakpaga irena district asida popi thabada atinba thamkre. Kunja listening kuntareta Kangpokpi gani haina thawang liba ase Manipur gi oina di matam khara yai thoknaba Home Ministry da amata oina taksin minaba haina BJP na di Congress yauna Manipur gi political party tarani thoina warif lawkre amade Wangoi police station na konba khaidem dagi mauna ha ama chunganingai oiba moongda asiba hakchang oina taduna lerangbalagi koi saunaraba nupi layungge iyoi singna irang holakre Khurumjari ISCOM news meng tawri upuna magpu kheroda ariba mataram na okchari hojik pau sandok na pizari Kangpokpi district base tauba CSO singna laukiba apunba warif amagi matung inna anauba chahina lakpaga irena district asida popi thabada atingba thamkre warif asi tha sigi tang manga da Kangpokpi district ke CSO pumna maki oiba cabinet mifam amana laukibani hairi mifam aduda Sadar Hills Safe Association Kuki NP Sadar Hills amade district asigi tribal organization student organization women organization amade youth club na chingba tungan ba lob singi luchingba singna saruk yake warep asibu mapung fana implement tawnabagidamagta mari lainaba stakeholders sing maru oina village authority amade traditional leaders singasu watana ki haire Masigi manung chana Kangpokpi district ke CSO singna tha sigi tang tara amade tara tarukta Southwest Sadar Hills Gamgi Fai Tafo amasung Tulang area da leiba village safe singa Wongmol village to joint consultative meeting amasu pangthoke loinana December gi tang tara mapanda ukrul Bungpi amade cycle area da leiba village safe singa su cycle community hall da unaduna apun ba mifam amafam duna hiram masigi matang da khanake Hairiba mifam sing asida sarukya kiba CSO madi village safe khuding makna amata oina yanaduna district asida popi thabagi thabak amata makha tana chothadana ba thingba thamna ba waref lomina kibani stakeholders singi matung in hairiba waref ase tangai fadana miyamgi yaifana ba made lamdam asigi khunai akolbagi fibam summit lon amade miyamgi moral da kaitharakli ba machat asigi yenglaga lawrakpa apun ba waref amani hairi Loinana warif asigi mayokta kanagumba village authority amade miyoi kangluf amana popi thabada choinaramba thengnarabade matik chaba action lokhalagani su hairi Manipur gi oina lisingani kuntareta mikok thigadawriba ase matam khara yaithoklaga matang chaba matamda pangthoknaba Ministry of Home Affairs ta amato oina taksin bahaina BJP amadi Congress yauna Manipur da leiriba political party tarani thoina apunba warif ama lominakre panba yabadi lamdam asda hojek mapa lamdagi changsilakpa mitof kaya ama leiba anauba khul kaya hengalakpa amadi abnormal oiba mawongda population hengalakpa asina maram oiraga lisingani kuntareta mikok thigani haina thawrangliba se Manipur gi oinade matam khara yaithok hanbaga loinana state asida leiriba illegal immigrants sing ase hana khandoklaba matungda delimitation gi thabak paikhat piu haiduna Jurors and Fuel Delimitation JFT campaign ama changsinduna lakibani campaign asigi saruk ama oina ngasi palace compound leiba lamyan bat sanglenda Manipur da leiriba political party tarani thoigi miyot sing yauna political parties concur on the issues of census and delimitations in the Manipur haiba hiramda numagi oiba khararinabagi thoram ama pangthoktuna tongan ba warif manga loduna punna thabak tawminaba haina yanakhe ngasige apunba mifamada BJP INC MPP RPI AAP NPP GGP DPF JDU CPIM CPII amasung Sivsena Manipur Pradesh ke luchingba singna punna saruk yaminake adumakpo Naga People's Front NPF ki oina kharanaba sida saruk yana ba khangan khrabasu makhoi gi oiba mute amata saruk yakide
Kananainabadu political parties singi miyut singna mikop thiba amasung delimitation pangthokadaba asida Manipur gi oina tungda oirakadaba amade Laukatpam thokpa thabak sing laukhatnabagi matangda makhoi gi oiba wakalon sing phongdoknakhe tungda resolution ama pass tawduna warif manga longminakhibani warif sing aduda maru oina Manipur gi haujik oiriba tangdu leitadaba fibam asida lisingani kuntareta census pangthokpa haibase chatnaba yaba fear oiba state demographic reality utpa census ama oiroi chumdaba aranda census ta yumfam oiraga delimitation exercise tawbade Manipur ge tongan ba yelhomi singe democratic representation da akaiba kya lakani premature oiba census amade delimitation missing lomda akaiba kaya lakani haujek mikop thiba taragadi amuk handokpa yaroidaba moongda aina yaba moongda leihan khiduna fattaba poloi kaya lakhangani Manipur da lisingani kun taret ki census ase lisingamaga chamapan nifunipan AK section 3 ge matung inna Manipur da tangdu laitaba fibam ama laktriba fauba IDP sing masa masagi yumda hanjindriba fauba normal administration leiraba matam state ke mafam khudingmakta chathok chasin free oina yaraba matamda census ki mangoinana illegal immigrants singbu NRC update tawduna natraga manaba mechanism amana mitof khandoklaba matungda mikok thiba made delimitation gi thabak tawbiyu hariba wafam singa se thabakta onthoktriba fawba census amadi delimitation ase matam khara yaithoklaga matang chare haiba matamda oina pangthokpiyu haina political party sing asina Ministry of Home Affairs ta punna taksin minaba haiba asini ngasi pangthokiba khananainaba da campaign for just and fair delimitation JFT ge convener Jitendra Ningombam amade saknairaba demographer amade RIMS ke biostatistics ke head retired professor RK Narendrana mathang sitna moderator amade president oina saruk yakhe Hojik mang tariba census ki issue issue quite chawna thong lo hon se politicians in header makhoina apawla mi misala khada to khai ne legi ba miams se apun bo pusita na khada ki kalmai pamina khada tungda si thineri ba awa se odin na ba kai adu ki potuni ai mamaga ai video politicians in na asu mayam to le du budi hanna na hayo da khada koi masel da koi team session na raga ko da taze ko da du dum bolini do hansin du su ya na kana ko pungdo pusuna ta ba han to yo man ma yasu su ara khara kitan vision si khara sang ba long vision ko da ba ha ki wona na ba ma ka ki ya na ba ko to bi dun mo ko na masi ki ko awa ba thing na bani duna la pi ba politicians si na tu la di he na ba tung ki ko ki ko ma sem na ba kitan ta ba wale lo bi wa bani Wangoi Assembly Constituency ge manung chana laiba khaidem dage chahi kun manga surabi mau naha ama trinaningai oiba moongda asiba hakchang oina tadna leiramba thengnarakre leikidrabi mau aduge maming chanamba ningol khaidem ongbi chawba kawe maproibana khaidem naresor atopa ming boinau chat kawe chahi kun nipan sure chawba gi thawai yaujaba hakchang adu masagi yumdage khara chatlaga laiba thiam Laisang Kong Ivudau Pakang ba Laisangi manak nakna hoba Haywong Pambi amagi makada taduna lairambadagi ngasi nungthil pung amarom tarakpak matamda manak nakpamyoy singna thengnarakibani haidi tungda police to pau piraba matungda police ki kangbuna laktuna asiba hakchang adu yengsinbaga lunana forensic expert ke kangbu kaunari laikhidrabi chawbage mapam iram sifai leirak asang bage imung manung amade laikai gi miyoi kaya ga lonena thodok thokfam da laktuna irang haurak paga lonena khaidem naresor gi yumda amang ata thokan ke irang laksen na bahona bada police ki maike dagi tear gas cell kharasu kaf ke haujek fau bage oinadi misi aduge chap chaba maram khang bangamdre laikhidrabi chawba trahi tara khakta ngairiba machanupa amade trahi mari khakta ngairibe machanupi ama lehore
Manipur Lenga की Directorate of Environment and Climate Change के Environment Calendar 2026 ngase Imphal East के Parampata Labor Directorate asige office ta phongkre. Calendar phongbagi thauram aduda Manipur Lenga के Forest Environment and Climate Change के Principal Secretary Arun Kumar Sinhana athoiba mithong amade Department asige Director Dr. T Brajakumar na thauram mapu oina saruk yakhi. Thauramga mari lenana Principal Secretary Arun Kumar Sinhana phongdokibada Environment Department asina Environment ka mari lenaba thauram kaya ama chahi chuppa pangthoktuna lakle thauram pareng asige ahobo oina World Wetland Day ge thauram February gi tang anida pangthokle masigi matung tarakpada March thada World Water Day gi thauram pangthoktuna lakle makha tarakpada April da World Earth Day May the International Day for Biological Diversity, June the World Environment Day, July the World Natural Conservation Day, August the International Day of the World Indigenous People, September the World Ozone Day, amadi December the International Mountain Day haina pangthokle. Anoba chahi asige oina phongliba calendar ase maru oina tha khudingi Manipur gi tongan ba maru oiba mafam singda leiba saktam da yumfam oiraga phongba calendar amani haike. Manipur gi ning tambade niraga natraga hanthana pirakpada laukhide. Puwari dagi hauna chapchana thengnaraga thauna lingjel utlaga ning tamba lawrakpa ngaktani India na natraga atopa na ngakpi gani khallaga leiragade aikhoi mutkibana hangani haina United People's Front Manipur UPF ke advisor Komdram Ratan na phongdokre wafam masinga se agartalage avnoi nagarda leiba pauna brijavasi gi mitamda haikat leikat tamduna ikai khumnaraba tungda Ivuto Puthibage Sanglenda Tripurada Ladyba Puthiva Welfare and Cultural Society Amade Maitei Singa Puna Faminaduna Pangtokiba Kananabagi Mifamda Fungdokibani Chahi Tarat Kuntakpa Ningsing Tauramge Aikoi Amukhana Kuntak Larusi Haiba Hiram the Pangtoktuna Lakliba Tauramge Manung Channa Ngasige Kananabagi Tauram Ase Pangtok Pagaluna Aikoi Amukhana Kuntak Larusi Long Live Manipur Haibanit Jingba Kolau Sing Sulauke Thauramada Komdram Ratana Makatardana Chahi Taret Kuntaklaba Matung Amukhana Iraitra Singna Matam Uda Punsilaga Awabu Maitiba Pikibado Amukhana Ningsingba Chumgani Chahi Taret Kuntakpada Amaga Unaba Yarudrabasu Matamadugi Ningthau Macha Singna Amatoina Punsinduna Awabu Maitiba Pikemade Manipur gi ning tambado amuk hanjin ke adubu ngaside Manipur gi oiriba fibam asi amuk hanna kuntak lansibaga fibam amada leire masida aikoi amata oina punsin bagi wafam leitre masimak ikai ningai ni Indiana aikoi ngak pigani khallagade aikoi mutkibana hangani aikoi isana mikaf thoktuna kanglo furof khaidana Manipuri singna thengnamina bachangi Madugi Damak UPF na Joina Tariba Iraitra Singh Asibota Sin Khomjin Bagi Thauram Ase Tongan Bamafam da Pangtoktuna Lakpani Manipur gi apun bagi saktam ase launaba honabada mamang dagi hauna Maitai Singna tasin Khomjin duna laklaga ngasina mapung fana tasin bangam dana leirakpa ase aikhoi gi asoibani Aigi Tokhaiba Yanadaba Wakhalon Adu Thadok Minase Manipur Mutpada Aikoi Kudingmak Yawi Haibase Manipuri Kudingmak na Kangfam Toi Haiki
Why we say this in any year? We Gaza, the Putin got the money, and we will be Saki Pangana, Saki Tonana, Newton with Naka, the Putin, the Bali, the Putaki. Saki Tonana, we need them Naka, Manipurgazi, same way that. Don't be pipers, why you don't see the same Manipur about Nikap woman about Putala Silva, Politicians of Pundama, Somalian land on the map. Siki, the Gasida, Siki Taming, the quick. If I put it from us, the quick. I'm one of the good of the road. Look at the word of the people. How are the Indian Red Cross Society Juribam Branch IRCS JV Thomi Singna Juribam ge Tongan Tongan Mafam Kalinagar Babupara Pangaltabe Divong Kadam Tala Jingdong Laikai Amade Ningthembam na Chingba Khul Singh the Ladybug Mui Singda Ningtham Thage Inkraba Matamasida Karata Orabasu Ngakthoknabagidamakta IRCS JV Maikai Dage Blanket Humfurom Yentokre Ngasige blanket Yentokpagi Adu Thoram Aduda Indian Red Cross Society Juribam Branch ke Chairperson Huirem Rajan Kumar Amade Volunteer Singh Susaruk Yake Blanket Yentokpagi Khomchat Aduga Mari Lenana IRCS Juribam Branch ke General Secretary L Jamini Kanta na Fongdo Kibada Indian Red Cross Society Juribam Branch na Ningtham Thage Matam Asida Angamba Blanket Khara Yentoktuna Miyamgi Mafamda Angamba Mating Pangjabani Makhatana su angamba mating pangbaga loinana kalen thagi matamda changba tangai fadaba potlam sing su yenthokna ba thaurang tauri haike All Manipur Tami Chingmi Apunba Nupi Lufki Organization Secretary Oina Matam Sangna Lebak Miyam gi Thogal Toduna Lakibi Wangoi Leifrakpam Dege RK Samadevina Kanghodana Masagi Anabana Maram Oiraga Laikidabada Luf Asigi Thomi Singna Minute Ani Tuminna Leftuna Awaba Fongdokre Loinana Ima Samadevina Laikidabada Luf Asina Laikidrabigi Imung Manungi Awaba Dasu Serok Yarakli Simi apun manupi luki head office da akhoi matam koina organization secretary oina pubirambi RK ombi sama wangoi lai phapam dagi mahana nahan sagonjen miki baru matong da mak lai khidabagi awaba phongdokpa oina ngasi head office ki members singa doina na mari awaba phongdokpa sida mini ani khatang tuminna lairaga akhoina homina iba awana kaya mo puminarama ba adugum lawi sanpi adugi awana ngai se sarja de boy na mini ni katanga ko itinina e paga awa phundu se de ko itina All Manipur Tribal Association AMCA ge kumja lisingani kun manga dagi lisingani kun nipan fawbage thaupuda basing khalle haina AMCA ge Secretary W Brojendro Maitai na thokpa cherol amada khangalakle cherol asigi matung inna nauna thaupuraga da basing adudi AMCA ge President COM Devin Mangang Vice President TH Rovindro General Secretary Wahingbam Brojendro Maitai Joint Secretary Okram Wangamba Maitai Treasurer Namairakpam Devin Amadi Atai member Tarani Manipur gi Saisakpa Ras Elangba Mamadi Tete Sapamna Saktam Langba Lairaba Hero Haina Mingtonba music video among us say Haunabi Matung Inna Nambol the Laiba Cage and Kef Hotel da Fongkre Ras Elangbam na Sairengba Amadi Saisakpa Oibetanatana Masamak na Saktam Langliba Amade music Jeremina Direction Piba Lairaba Hero Haina Mingtonba music video album ama Fongbagi Thoram Adada renowned filmmaker Romi Maitai Associations of Manipur Business Industry ge Vice President Sapam Anand Amade Social worker Oinam Open Jitna Maru Oiba Mitunglen Singoina Saruk Yake Haidiba Thoram Aduge Manung Chana music video asida hena achoba thaudang laukiba myoi singi mafamda achamba khudol sing tamduna ikai khumnaba sutke ngasige music video fongbagi thauram aduga mari leinana renowned filmmaker Romi Maitai na haikibada Manipuri saisakpa Ras Elangbam ase
isai sakpa khakta natna acting gi achouba skill amasu yaubagi mami su uba fangle maru oina manipur gi music video sing asida anova filmmaker amade artist sing na su thawai hakchang yauna honabagi mami amasu chauna tarakle amade chayol ama chaurakpa masing panba ngamdrabasu music video album sing marang kaina fongba ngamba haibase yamna afaba kudam amani haiba wafam sing fongdoke okay masigi yapna phawa wang namane na lojai aduga I hakki muk nung da phawa chapchaba ai gi perspective tegi ko manipur cinema gi center ebi sel je koina hek nena matam da koi gi cinema makal sing je koina ani eta thangdo ga hadigi di group thangdo ga sumaina koi gi naina base masi karam film ne na phazai aduga kano sigi kunena sima aingonda masigi se sigi theory se thazada ba misa moi maramdi any form of art ko seisa koi tegi thamoi tegi aduga masi padana research ama yauraga tawriba thabak singsi koigi loinamok magi audience legani haibadi every content has magi original adubu pamjaba content kudimaki audience le malem gi dum yengbiro adi film angang gi film se adum adigi den koigi cartoon series da koigi Mickey Donald degi say Tom and Jerry magi audience dum le smain to na kind of serious type of koi offbeat mainstream koi ahen ba koi mahau yaudna number films realistic base aduga authentic original top story makal mayam chunai aduga aduna phai aduga mainstream ne na phai haidna ani se compare di towning de aduga Hojek sanabagi pa muglominasi Manipur Cricket Association sinduna haukiba November 28 tagi horaga ground anida chatharakliba tarasuba MNCA play tournament king asi Laren Jump public ground da chanakiba match da YPSU Lalambung na Sedo Thamai Banbu run kunmapanda mai pakre match asida YPSU na ahanba inning bet pairaga inning ki apiba over Kuntra manga loibada wicket nipan turaga run chamaga yankai taret laukibada Sedona anisuba inning da over kunmapan loibada wicket loina turaga run chamaga kunipan lauduna match asi mai thike tournament na sige ngase Thobal Moijing public ground da sanakiba match da SDC Laifam Kunauna run chamaga Kuntra nithoi da RRCC Churchampur bo maitiba pikre match asida STC na ahanba inning bet wicket nipan turaga run chaniga nifut humdoi lauke ani suba inning ta RRCC na vet pairaga over kunmariga vol mangada wicket loina tuduna run chamaga taramathoi khak lauraga match asi mai tiki Imphal West District Football Association sinduna pasoi part 2 ge Pamyao ground da chatharakliba Imphal West ki oiba second division football league ke ngase sanakhiba match ta
KRYPSA Naurem Thongna Thau Thamaivanbu goal ahum sinoda maithiba pikre match asi mai pakraba KRYPSA ge goal ahum ado Drama Joina match ki minute humfu manga amadi marfu chatpada team gi goal ani trankhe Danan Joina match ki minute nipan chatpada team gi goal ama trankhe Lek asige ngasi sanakhiba atopa match ta IMAFA Wangwai amadi TSFA top sifaina goal amamam chanaduna draw oike match asida IMAFA ge amatangai raba goal Jayat Khan na match ke minute taramapan chatpada chanki match draw oikiba TSFA ge goal na Akhtar na match ke minute yankai manga chatpada chanki chatharakliba lek asige hayeng match lairoi Manipur Veteran Cricket Association Sinduna Langthawal Public Ground da Chatharakliba Kunithoi Suba Manipur Veteran Cricket Tournament King Asisana Kiva match da BSCA Brahmapurna YUCC Kwakaitel Morangpurelbo wicket Anida Maitiba Pikre match asida YUCC na ahanba inning vet pairaga inning ke apiba over contra loibada wicket mapan turaga run chamaga marfu lauduna target run chamaga marfu mathoi thamke ani suba inning ta VACA na vet paiduna over kun mapan loibada wicket nipan turaga target run chamaga marfu mathoi lauduna match asi mai pakhe Match asi mai pakraba BSCA ge Sanaroi Robinson na man of the match ki title loke. Chatharakliba tournament asige hayeng match ta TCMDC Thongjo made YPSU Nongin Lalambung na sanaragani. Aroibada Marupa Mun Pizari. Kangpokpi District Base Chauba CSO Singna Laukiba Punda Wallet amagi matung inna Anoba Chahina Lakpaga Irena District Asda Popi Thabada Atinda Thongkre Ingkung Jali Singani Kuntareta Mikok Tigani Haina Thawang Libasi Manipuri Oinadi Matam Khara Yaithoknaba Home Ministry da Amata Oina Taksingnaba Haina BJP amadi Congress yauna Manipur ge political party kara nisoina warif lokre amade Wangoi police station na konba khaidem de mong naha ama chunaningai oiba mongda asiba hakchang oina taduna leirambadege khoisau naraba nipi mayungi news singna irang hawrakre Ngasi yo na ISCOM news na pizaba Manipuri pang matangas talusin jare miyang tabi de punamakpu amukahan na kurumjare.